ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯣ ꯏꯃꯥ ꯄꯥꯕꯨꯡ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ꯫ ꯕꯥꯖꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯣꯏꯅ ꯊꯧ ꯄꯨꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯝꯁꯤꯡꯗ ꯕꯥꯖꯤꯁꯤ ꯆꯠꯇꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯆꯍꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯏꯃꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯕꯥꯖꯤꯗꯤ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯃꯁꯥꯗꯨ ꯇꯒꯠ ꯇꯦꯛꯅ ꯀꯟꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯤꯒꯤ ꯂꯥꯏ ꯊꯧꯒꯜ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ, ꯊꯣꯡꯒꯥꯟꯅ ꯃꯁꯥꯗꯨ ꯃꯩ ꯌꯧꯊꯣꯛꯑꯝꯃꯒ ꯄ꯭ꯔꯞ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯍꯧꯁꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯕꯕꯥꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯨꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥꯈꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯅꯔꯨꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯆꯪꯉꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯩꯒꯨꯝꯕ ꯑꯃ ꯇꯨꯁꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯟꯁꯦ ꯇꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯤ ꯑꯃ ꯇꯨꯁꯟꯈꯤꯕ ꯃꯥꯟꯗ꯭ꯔꯣ, ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯈꯪꯗꯦꯅꯦ, ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯇꯧꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯎꯔꯅꯨꯗ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯑꯒ ꯑꯣꯏꯅ ꯌꯦꯡꯉꯣ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏꯠ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯑꯩꯅ ꯎꯔꯝꯃꯤ꯫ ꯋꯥꯈꯟꯗ ꯑꯩꯁꯨ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ, ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯇꯥꯃꯨꯆꯧ ꯑꯣꯏꯔꯤꯖꯥꯔꯥ, ꯑꯣ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯅꯥꯗꯅꯣ ꯅꯪꯅ ꯀꯧꯔꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯪꯗꯦ ꯀꯅꯥꯅꯣ, ꯅꯪꯁꯨ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅꯦ, ꯑꯁꯤꯗꯩꯁꯦ ꯀꯅꯥꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯌꯦꯡꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯃꯥꯁꯨ ꯎꯏ꯫ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯃꯥꯅ, ꯇꯥꯃꯣ ꯀꯅꯥꯅꯣ ꯑꯥꯗꯩꯁꯤꯕꯣ? ꯏꯇꯩꯁꯨ ꯃꯥꯟꯗꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯃꯥꯟꯗꯦ, ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯨꯝ ꯋꯥꯈꯟꯗ ꯀꯩꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯛꯄꯗꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯌꯥꯔꯤ ꯇꯨꯝꯃꯁꯤ, ꯀꯔꯤꯃꯠꯇ ꯑꯣꯏꯖꯔꯝꯃꯣꯏ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯑꯃꯨꯛ, ꯀꯩꯅꯣ ꯀꯅꯥꯃꯠꯇ ꯑꯣꯏꯖꯔꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯤ ꯐꯠꯇꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯝꯗꯧꯅꯤ? ꯑꯁ ꯀꯤꯔꯦꯗ, ꯑꯩꯗꯤ ꯇꯨꯝꯕꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ, ꯑꯩ ꯑꯃꯨꯛꯇꯒ ꯌꯦꯡꯒꯦ ꯃꯨꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯨꯏ꯫ ꯑꯩꯅꯁꯨ ꯑꯁ ꯌꯥꯔꯦꯕ ꯌꯦꯡꯉꯨꯔꯅꯨ꯫ ꯃꯗꯨꯗ ꯃꯥꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏꯋꯥꯏ ꯁꯨꯃꯥꯡꯗ ꯂꯦꯞꯍꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ, ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯗꯨ ꯅꯪꯁꯨ ꯌꯦꯡꯉꯨꯔꯅꯨ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯗꯥꯏ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯩ ꯂꯣꯟꯁꯟꯒꯦ ꯁꯤ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩ꯫ ꯑꯩꯁꯨ ꯇꯨꯝꯅꯤꯡꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯃꯪꯁꯤꯗ ꯉꯁꯥꯏ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯒꯤ ꯃꯪꯗ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯥꯗ ꯃꯥꯁꯦ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯒꯤ ꯃꯪꯁꯤꯗ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯃꯪꯗ ꯎꯔꯕꯅꯤꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯇꯅ ꯃꯉꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯨ ꯍꯤꯛ ꯏꯁꯥꯁꯤ ꯇꯨꯝꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯥꯗꯤ ꯇꯥꯗ꯭ꯔꯕꯖꯥꯠꯅꯤ, ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯈꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡꯗꯨꯅ ꯑꯣꯏꯅ ꯕꯕꯥ ꯍꯥꯏꯗꯅ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯤꯅꯁꯨ, ꯕꯕꯥ ꯀꯩꯒꯤꯅꯣ ꯃꯪꯗ ꯀꯞꯄꯤꯗꯤ, ꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯅꯔꯛꯄ꯭ꯔꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ, ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯑꯣꯏꯔꯦ ꯏꯄꯥ ꯍꯧꯗꯣꯔꯤꯏꯕꯁꯤ, ꯅꯨꯡꯁꯤꯗꯦ ꯏꯆꯥꯗꯤ ꯅꯃꯥꯗꯤ ꯇꯥꯄꯣꯠꯇꯦ, ꯑꯁꯤꯕꯒꯨꯝ ꯒꯣꯒꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯃꯤꯁꯤ ꯌꯦꯡꯉꯨ꯫ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ, ꯕꯕꯥ ꯇꯨꯝꯃꯣ, ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡꯗꯨ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯁꯨ ꯍꯤꯞꯊꯔꯒ ꯋꯥꯈꯜ ꯇꯧꯏ, ꯀꯔꯤ ꯃꯪꯅꯨꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯕꯥꯖꯤꯅ ꯉꯁꯥꯏ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕꯗ ꯀꯔꯤ ꯄꯨꯔꯛꯑꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯃꯃꯪꯗ ꯍꯦꯛ ꯀꯞꯄꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ, ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯑꯣ ꯇꯥꯕ꯭ꯔꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯁꯦ, ꯃꯪꯗ ꯅꯪ ꯑꯃꯨꯛ ꯀꯔꯤ ꯎꯔꯒꯦ ꯍꯥꯏꯗꯅ ꯇꯨꯝꯕꯗꯣ ꯇꯞꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ, ꯀꯅꯥꯅꯣꯃ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ, ꯅꯪ ꯎꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯗꯧꯅ ꯃꯪꯗꯨꯗ ꯑꯃꯨꯛ ꯎꯔꯕꯖꯥꯔꯥ ꯁꯤ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ, ꯑꯣ ꯅꯪꯒꯤ ꯃꯪꯗ ꯎꯕ ꯑꯣꯏꯔꯤꯅꯤ, ꯀꯅꯥꯃꯠꯇ ꯆꯪꯉꯛꯑꯝꯗꯦ꯫ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ, ꯑꯁ ꯃꯪ ꯑꯣꯏꯔꯦ,
Kay mangnuni tawrisibu hangai. Aina sumuk nangda nate sumangda mangaknadana isanupino oina aidi hawdokpirai. Ado haisu haibani kaino khangdeni. Ibani makpo mangda mangaknaba haisi kainomni. Aigi nupinasu hoine aduni. Ado tumasi nungangadabasa wali mani. Hayang oina wari tawrasi. Aidi tume haidana madi tumki. Aidi ngayak sum layringe khoi kagi thongnaw ado. Mapandagi mi amana git namakpadawna karinoma tawrai. Aisu thongnaw aduna muna yengduna lay. Angakpani ngayak amag git nama amaga amuksu tumina muklay ki. Kida na isi hawgalagasu yeng mudre. Aidi adum tumsalami. Nong hengan baga khoi baji si aiga maningda thengnarami. Maduday na baji da sumnahay. Baji ngarang no numidang si karinom hitaw tawine. Sumang asida pung thengakan kanano masu. Sumlepaga layba uwi namong nupigay gana. Mangda na marula magkay kaino aki kibangak te hek uwi. Ay sumasumangak na danang ngarang di ay tumbaga matayadre hayrami. Ay wato da baji na mo. Kay suwera mo'y da ngarang ay namigilay aruba makwiramba sa lubani. Aduda kay kaino tawrok hirangani. Ay so tumamday da laya makwirambirang gadabado. Ay so kwirambi haudre. Aduda tawri wari ni karisu tawroy hayray. Ay sumaduda wa makatarudre. Maragas da imaso mukyam na kananaray. Imana kananari ngay isilinaw ako'y da sumnatata na hayrami. Nako'y yung mas nami pusalakano ay nanaragalay-ragadi. At umay na imana haybaduda ako'y naso. Kay ginohang bade imana maramasiyang bade ako'y da hayduwam di. Imana yadrabani na ako'y so imana aragalay-ringay. Imong asidan mi matapusalam di. Matam kare imasa layramaga dumako'y batadok to na sad kare. Imana lay kidabaga ako'y so yam na nungay charam di. Baji so ahan gaway salagpaga. Moy ani suzaragadi pay kanjabani. Ima laytrabani na baji so nungay jaramdi. Masigi matong lakay isda maayba manong natamkalagpa. Baji hoytay di yam na nahaway ni. Miyay salabami ni. Hajik kinupasa na baji da kari tawrak panukang di. Matamado da ako'y baji si miyoy adu da yam na sawi. Aduwa nang na maayba tamkalagpa nupasi na so. Ako'y mong da laitin tazala ami. Managa damay na tawrak pa da ako'y so yam na sawi. Baji di maaybo izeraga so laitin sana ba, migi patabadi tawdabani haydana. Kangawde hujik kinupasi ito masagi lay na amadagi itong laikide. Matawasum tawdana ako'y baji si sahi magdani to'y paw. Punsira maga imong manong ako'y mayambo taduwam do na sadki. Baji na laikidraba matong sahiya magi mayamok hendorak pa. Matamasda imong si dasa matang tarak pa huray. Ihan-hana tamusok si yam na kana sunaram banati. Matam kara masangamda na layramaga adum laikide. Tamusaw laikidaba matunga sila tamusaw pinupiya ko'y taymasi. Amok yam na kana naaba huray. Masida sagay natay ahalaman sing nati. Ahalani na laikidaba duda noy na moy na puramba. Dasado matang tarak pa ni kaida na suhay. Kutiyeng madasodom imong si dasayam na pangdi hayray. Ko'y tayma ahalas na naado na layringay matam masida. Yam na kibawa may tayma na masinda yam na toy na paami. Madudi laikidaba kuiraba ako'y baji si magi mita adum uraga layri. Hujik so ako'y baji si yung mas na layri haydana masinda hek soli. Inaw no pagay gana so waha mata na rami. Itay man na laikidaba tay di udraga. Ako'y baji da magi mamita uyi hari se kamdawri bazano. Tasing na bo ako'y baji si uri bazaran na traga. Ate ito pala yapatabasing uiri bazara. Imong ase laitin na mukta kuram tokpa pabani. Ay ginupinaso noong may tay magiseba si bitaw basang ubada. Mangonday tay manasum na hari ihay. Ang aw binoy di kangamoy mata maduda. Ako'y ikubok to laitin nam na kanasana rami. Imana kananado na layringay. Imong damitop kaya pusalakan o hay kribado. Madu atay kizunate. Baji na mingondagi matuay mamidu singdo na. Imada hawka ni hayda na imana yakidabani. Tay na maiba masulay kidabado. Baji na taway salaga lay kidabani. Iyang husik baji na sanaramba laydo loy salamdadana. Lehuri ba masama mo ko'y daway na onsalabani. Lay kidabanoy na tay na ako'y miyambu tadok to na salamdayda. Ay wanda yam na to'y na sigiwasi hayrami. Baba na tawramba kara ay na loy salawgi tawbani. Ado ngam hudre imong si awapam da tadori haydana. Na tay na yam na to'y na solami. Husik so ay gimisi hek wisan baga. Karino kang daba mamisami ay ki imang sida. Pariyang sana lep-lep na hekta layrami. Maragas da laikidabay kubo kiming suyam na to'y na pali mo'y na. Ahalado karay da laikre haydana. Matuay na kanbada baji na sana ramba. Laitin mayam do mali ay nang uri ba do. Ay di kira ba ni angawbi ay yam na siningdi. Noy ay buo mugtakan biyo.
Maiba maibisu khara tanabiyu. Wafam asi itaimana aigi nupida hairi hai. Masida aigi nupisu itaimasi naraga leibatuda. Masinda choiro loliboi so amuk ningami. Engonda so aigi nupina amusumna hairi. Tamu itaimasi masinda choiro namna loli. Maibado noi thi humdana tauraga. Laitenda mukta khwiram thauksi. Imung amada thangna thangna na mi laikidaba hairi se tahoiti. Magi waduda aina so amusumna kommi. Itaimana hariba wadu achumba kharadi yawi. Akwai bajisi mi thainagi afawba ahiba maibani. Aduna kaino kharadi sanarungadaba mali. Ay akwai jibanga tanaraga maiba ma yum asida puragi. Aduga kari legito tanarasi hairami. Matawasum tawdana inaw nupa tu madugay ka tanaraga. Maiba ma yum asida puraktuna yang halami. Maduda maiba duna sumna hari. Noy mong sada amangba lain yetuna machinsak tanduna layri. Tuna machinsak thakisi aduna tragati. Noida sumo salaktana noy na machinsak way krani. Maibadagi wahay aduda ay nasumog sumnahangi. Papung amang balay na yet pa machinsak tan bahay si. Karamba amang balay uy duri ba no hangami. Maibado na sumog amang balay haydi. Loy na suri. Tayo na imong asdaahan maibaw ba masulay ramliban nina. Moy na so kay no sizinaram masanaram makarasulay. Pulap kini ay na machinsak tadok na si haydi si. Ay na sumog o pare-pare do di papung. Karino mitatawag sige hangami. Maibado na muktangza numit kumba, sandya yasangakpan numit heksang kibaga, kwiramba haubayari. Tangza numit tatawra si kuwa do di sangadabo polam saram, ay nang wandaluy na hayramagi. Apong masingdo taurang luy na toksalamo, aduwa luy na tibada pangdaba yawrak pa polam saram karasu, maduso yawrak kani aduna ay pubiragi. Si haram do na maibado dumhan kre. Maibado yak han kibaga imong manung akwai si wata narami, aduwa ay na sumuya tayo da sumnahay. Maibaduna haramidu sumba wa kredi yawi. Handaki thangda numisda laido khuram thokrasi. Aduna tragadi imung si karino masum taurani. Bajina sanaramba laitin su kharamathi pongakpa mali. Bajina laikidrabanina aduna masimasu. Maibadu tauraga loisalaurasi hairami. Asumna taudana maibaduna lai khurambada. Zangadaba polam charam kayadu. Inaw no pagagana kwesen senduna langami. Maibadu su thangja numita lakpiduna sandya yasangakpada. Laigi thauramadu pangthoami. Laido khuram thokibadagi kharadi ingi. Imungse hanagadi manadre. Tabudabo lai khuramba loikragasu tasawgi nupi akwai taimasidi. Masado ikan he kankhattana lai. Magi hungnabi hanigi mawongdu madu amuk haurei. Ahing asida kizay aigi nakta. Kaigumba ama sangsalai khamo haidana. Kana hekta lao khungba taurami. Masida igi nupina swa ingonda sumna hairei. Maibaduna lai khuram thokpiramadu khara sengba watpa mali. Pamutanga kauraga khwiram haningi hairei. Numita swa igi nupina itaimagi manakta ngahak jangbirugi haidana. Magi kada satlaungna hek sangakpada. Itaimagi phamangda karino khangdaba musuk muba ama. Lepaga itaimana tumido munna yengduna leirami hai. Aigi nupisu maduda khangduna praprap kaduda gisen thorei. Engonda su paudo mana tamai. Ay so karayda nuni haidana itaimagi manakta. Magaiga sangakpada. Koi itaimase dum leiramdre haidi akoibo. Thadumduna dum satki leirami. Mathang manaw ngay na imong asida misi sum amamam. Loksalakpadagi kona thangda koisi. Phajana wakhala makhantaraba matung. Atopa maiba maga somuk tanaraga yengami. Handak tanaruriba maiba dunati asum namo hairei. Nakoigi ahana sanaramba laido. Yumasida mana nekhairaga leiri. Mana ni mathang lauri isi. Loisan phamama naidaba yaroi. Mathang somuk lehuriba noigi maraktagi. Amaga somuk lauge sage hairakini. Aduna kaino tahurasi. Adumna hairakpadagi maibadu tauraga. Laitin amuk khwiram thoami. Phana laitin khwiram thoga su purawina kokpa sengbadi ngamdi. Adum hujik so imungsi karino mada dum nairi. Ama mathengda mapanuban thorakpada. Karino ma hek onga thengna tawkhibada. Adum imungse ana yek puraga dum leidurini. Aduna yamna lui sumaina thainagi ahannamanna. Lai sanaraga loisalamdabasi. Laibak phadana moina loisan biramba ama. Maduna tragana akhoina kona loisalhobada. Kokpa ngamkhiba ama. Madu hek kohudabada matam chuppada. Adum imungdo inkhonung adu karino made dum tauraga lehodorabani. Maya mahamagi warisi matanga saidu loizari. Ani subo warisi mukmayamda khudon tamjari. Aigi mingsi sanatomba kauzay. Akoy si isilina wani khaktani. Matamaduda akoy mungsi babasu leitabaga. Yamna waba imung haibado wairami. Ine maga akoy mari khaktamag yumasida leizabani.
ꯑꯩꯒꯤ ꯊꯛꯇ ꯏꯆꯦ ꯑꯃ ꯂꯩꯖꯩ꯫ ꯏꯆꯦꯁꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯀ꯭ꯂꯥꯁ 9 ꯇꯃꯛ ꯀꯥꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯅꯦꯅꯁꯨ ꯂꯥꯡ ꯁꯥꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯁꯤꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯕꯕꯥꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯑꯗꯨꯃꯛ ꯊꯕꯛ ꯃꯐꯝꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯑꯍꯜ ꯂꯩꯇꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯕ ꯍꯟꯊꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔ ꯑꯃꯅꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯋꯥꯅ ꯕꯖꯥꯔꯗꯒꯤ ꯃꯤꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯌꯥꯎꯔꯝꯃꯤ꯫ ꯏꯃꯥꯅ ꯊꯕꯛ ꯌꯥꯎꯔꯤꯕꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 3,000 ꯇꯃꯛ ꯐꯪꯉꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯍꯣꯇꯦꯜꯗꯒꯤ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡ ꯏꯅꯦꯒꯤ ꯂꯥꯡ ꯁꯥꯕꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯁꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯅꯛꯄꯅ ꯅꯣꯡ ꯆꯨꯕ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯊꯨꯝꯃꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟ ꯅꯛꯄ ꯂꯩꯀꯥꯏ ꯀꯌꯥꯅꯣꯃꯁꯨ ꯏꯁꯤꯡ ꯑꯗꯨꯃꯛ ꯊꯨꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯁꯤꯡ ꯑꯃꯨꯛꯐꯥꯎ ꯊꯨꯝꯃꯛꯇ꯭ꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯏꯁꯤꯡ ꯑꯃꯨꯛꯇꯕꯨ ꯊꯨꯝꯗꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯊꯨꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯈꯪꯗꯦꯅꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯔꯦꯟꯒꯁꯨ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ꯫ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯅꯁꯨ ꯑꯃꯨꯛ, ꯅꯣꯏꯒꯤꯗꯤ ꯏꯁꯣꯔꯅ ꯆꯥꯜꯂꯕꯅꯤ, ꯏꯁꯤꯡ ꯊꯨꯝꯕ ꯈꯨꯗꯤꯡ ꯑꯃꯨꯛꯐꯥꯎ ꯌꯥꯎꯗꯦ꯫ ꯏꯃꯥꯅꯁꯨ ꯍꯣꯏꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯤ ꯍꯥꯏꯅꯗꯨꯅ ꯏꯃꯥꯁꯨ ꯅꯨꯄꯤꯗꯨꯒ ꯍꯣꯇꯦꯜ ꯆꯠꯄ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯩꯀꯥꯏ ꯊꯪꯅꯕꯁꯤꯡꯗ ꯏꯁꯤꯡ ꯆꯥꯎꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯒ ꯈꯔ ꯑꯣꯏꯔꯤꯕꯒ ꯏꯁꯤꯡꯗꯣ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯏꯁꯤꯡ ꯌꯦꯡꯕꯗꯨ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯒꯤ ꯏꯁꯤꯡ ꯊꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯅꯣꯡꯃꯇ ꯐꯥꯎ ꯏꯁꯤꯡ ꯊꯨꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ, ꯃꯤ ꯂꯩꯀꯥꯏ ꯏꯁꯤꯡ ꯊꯨꯝꯃꯒ ꯅꯪꯅ ꯍꯔꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯁꯨ ꯊꯨꯝꯗꯅ ꯃꯤ ꯋꯥꯅꯔꯤꯁꯦ ꯎꯗ꯭ꯔꯣ? ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯒ? ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯌꯥꯝꯕꯗꯨꯅꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯃ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯊꯨꯝꯕꯗꯨ ꯌꯦꯡꯉꯤ꯫ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯏꯁꯤꯡ ꯈꯔ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯌꯥꯝꯕꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗꯒꯤ ꯁꯣꯏꯅ ꯍꯦꯛ ꯍꯦꯜꯂꯔꯣꯏꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯂꯥꯡꯅꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯧꯔꯛꯄ꯭ꯔꯥ ꯈꯪꯗꯦ, ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯏꯌꯥꯝꯕꯗꯨꯅꯁꯨ ꯌꯥꯎꯕꯨ ꯌꯥꯎꯔꯛꯑꯒꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤ, ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯣꯔꯤꯅꯤ꯫ ꯑꯩꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ, ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯈꯤꯒꯦ, ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯔꯤꯕ ꯃꯌꯥꯝꯁꯤ꯫ ꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩ ꯎꯕꯗ ꯏꯆꯦꯅ ꯆꯩꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯅ ꯏꯁꯤꯡꯒ ꯆꯥꯎꯔꯛꯄꯁꯤꯗ? ꯑꯩꯅꯁꯨ ꯏꯆꯦ ꯏꯁꯤꯡ ꯊꯨꯝꯕ ꯌꯦꯡꯉꯨꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯎꯍꯧꯔꯦ, ꯑꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯒꯗ꯭ꯔꯥ ꯏꯆꯦ? ꯏꯆꯦꯅꯁꯨ ꯊꯥꯔꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯀꯥꯔꯤꯗꯨꯗꯤ꯫ ꯑꯩꯅꯁꯨ ꯗꯥꯃꯅꯤ ꯍꯣꯏꯒꯤꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯏ ꯍꯥꯏ꯫ ꯏꯆꯦꯅꯁꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯕꯣ ꯃꯣꯏꯗꯧꯅ? ꯑꯩꯅꯁꯨ ꯑꯗꯨꯒꯤ ꯅꯠꯇꯦꯗꯤ ꯏꯆꯦ, ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ, ꯁꯨꯇꯤ ꯊꯥꯔꯒꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯗꯅ꯫ ꯏꯆꯦꯅꯁꯨ ꯌꯥꯔꯦ ꯏꯔꯨꯖꯔꯨꯔꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯤꯡ ꯆꯥꯎꯔꯛꯀꯗꯣꯔꯦ꯫ ꯑꯩꯅꯁꯨ ꯏꯆꯦꯒꯤ ꯋꯥꯗꯨꯗ, ꯏꯆꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯤ ꯅꯣꯡ ꯇꯥꯕ ꯏꯁꯤꯡ ꯆꯥꯎꯕ ꯈꯨꯗꯤꯡꯒꯤ ꯌꯥꯎꯗ꯭ꯔꯤꯗꯨꯗꯤ? ꯏꯆꯦꯅꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ, ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯁꯣꯏꯗꯅ ꯆꯥꯎꯒꯅꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯩ ꯏꯔꯨꯖꯕ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯃꯥꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯏꯃꯥꯅ ꯁꯨꯝꯅ ꯍꯪꯉꯤ, ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕꯣ? ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯉꯤꯗꯨꯕꯣ? ꯏꯆꯦꯅꯁꯨ, ꯏꯃꯥ ꯏꯔꯣꯜꯂꯦ, ꯕꯣꯔꯥ ꯑꯃ ꯇꯥꯎꯔꯁꯤ꯫ ꯏꯃꯥꯅꯁꯨ, ꯇꯥꯎꯔꯨꯔꯅꯨ, ꯏꯃꯥꯅ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯄꯅꯤ, ꯃꯁꯤ ꯑꯗꯨꯝ ꯆꯥꯔꯁꯤ ꯉꯁꯤꯗꯤ꯫ ꯑꯩꯁꯨ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ, ꯏꯃꯥ ꯅꯣꯏꯒꯤ ꯍꯣꯇꯦꯜꯗꯣ ꯑꯍꯥꯎꯕ ꯑꯗꯨꯝ ꯊꯣꯡꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ? ꯏꯃꯥꯅꯁꯨ ꯅꯣꯛꯇꯨꯅ, ꯍꯦ ꯑꯉꯥꯎꯕ, ꯂꯩꯇ꯭ꯔꯒꯗꯤ ꯄꯨꯔꯛꯇꯕꯁꯨ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯑꯩꯅꯁꯨ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯏꯃꯥ꯫ ꯏꯃꯥꯅꯁꯨ, ꯅꯅꯦꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯂꯩꯕ ꯎꯗꯦꯅ꯫ ꯑꯩꯅꯁꯨ, ꯃꯅꯤꯡꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ, ꯏꯍꯦ ꯀꯩꯒꯤꯅꯣ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ? ꯑꯩꯅꯁꯨ, ꯏꯃꯥ ꯏꯆꯦꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯊꯨꯝꯕ ꯌꯥꯎꯅꯤ ꯍꯥꯏ, ꯑꯗꯨꯒꯤ ꯏꯅꯦꯗꯣ ꯄꯣꯠꯆꯩ ꯊꯥꯡꯒꯠꯍꯧꯕꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯏꯁꯤꯡ ꯊꯨꯝꯃꯛꯇ꯭ꯔꯒ? ꯃꯁꯤꯗ ꯏꯆꯦꯅꯁꯨ, ꯏꯃꯥ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧ, ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯝꯅ ꯊꯥꯖꯗꯦ꯫ ꯇꯧꯕꯕꯨꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯁꯤ ꯍꯦꯛꯇ ꯆꯨꯝꯒꯜꯂꯤ꯫ ꯏꯃꯥꯁꯨ ꯇꯞꯊꯔꯗꯨꯅ, ꯐꯔꯦꯁꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯣ, ꯆꯥꯊꯣꯛꯑꯁꯤ꯫ ꯏꯃꯥꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯄꯣꯊꯥꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯏꯁꯤꯡ ꯌꯧꯔꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯨꯗ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯠꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯁꯤꯡꯁꯤ ꯖꯔ ꯍꯦꯟꯀꯠꯂꯛꯄꯗꯒꯤ
ꯂꯩꯔꯛ ꯆꯪꯐꯝꯁꯤꯅ ꯈ꯭ꯋꯥꯡ ꯌꯧꯔꯛꯑꯕꯅꯤꯅ ꯏꯃꯨꯡꯁꯤꯗ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯊꯝꯃꯤꯕ ꯎꯄꯨ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯅꯦꯗꯨꯅꯁꯨ ꯏꯕꯨꯡꯉꯣ ꯅꯣꯏ ꯏꯃꯥꯗꯨꯕꯨ ꯀꯧꯔꯨꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯒꯤꯅꯣ ꯏꯅꯦ ꯏꯃꯥ ꯀꯧꯗꯣꯏꯁꯤ? ꯏꯅꯦꯅꯁꯨ ꯏꯁꯤꯡ ꯊꯨꯝꯂꯤꯁꯦ ꯅꯪ ꯎꯗ꯭ꯔꯣ? ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯅꯁꯨ ꯏꯃꯥ ꯀꯧꯔꯨꯆꯣ ꯍꯥꯏꯔꯤꯔꯣ? ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯅꯦꯗꯨꯅꯁꯨ ꯀꯧꯔꯨꯆꯣ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯤꯡꯗꯣ ꯀꯨꯝꯗꯨꯅ ꯕꯖꯥꯔ ꯇꯝꯅ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯀꯧꯕ ꯆꯠꯂꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯀꯧꯕ ꯂꯥꯛꯄꯗꯨꯗ ꯍꯣꯇꯦꯜꯗꯒꯤ ꯊꯨꯅ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯎꯒꯤ ꯗꯣꯂꯥꯟ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯃꯊꯛꯇ ꯄꯨꯈꯠꯂꯁꯤ ꯍꯥꯏꯅꯔꯛꯑꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯉꯕꯅꯤꯅ ꯃꯐꯝ ꯆꯥꯕꯁꯤꯡꯗ ꯂꯣꯏꯅ ꯄꯣꯠꯆꯩ ꯄꯩꯗꯨꯅ ꯆꯠꯅꯈꯤ꯫ ꯏꯃꯥꯒ ꯏꯆꯦꯒꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯗꯣꯂꯥꯟ ꯑꯣꯏꯕꯅꯤ나 ꯍꯣꯡꯒꯠꯇ꯭ꯔꯒꯁꯨ ꯌꯥꯅꯤ, ꯗꯣꯂꯥꯟꯗ ꯑꯗꯨꯝ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯨꯅꯤꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯎꯒꯤ ꯗꯣꯂꯥꯟꯗ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯃꯊꯛ ꯑꯗꯨꯗ ꯁꯦꯝ ꯁꯥꯔꯛꯑꯝꯃꯤ꯫ ꯒ꯭ꯌꯥꯁꯁꯨ ꯊꯣꯡꯗꯕꯅꯤꯅ ꯃꯩꯇꯥꯟꯅ ꯊꯣꯡꯉꯝꯃꯤ꯫ ꯃꯩꯇꯥꯟꯒ ꯊꯣꯡꯉꯦ ꯏꯅꯦꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯛꯑꯝꯃꯤ꯫ ꯎꯒꯤ ꯗꯣꯂꯥꯟꯅꯤꯅ ꯃꯩ ꯆꯥꯛꯈꯠꯂꯛꯑꯒꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯅ꯫ ꯏꯃꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯃꯈꯥꯗ ꯖꯤꯡꯒ ꯊꯥꯔꯒ ꯊꯣꯡꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯖꯤꯡꯒ ꯊꯥꯔꯒ ꯐꯖꯅ ꯁꯦꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯑꯗꯨꯝ ꯄꯣꯊꯥꯅꯔꯦ꯫ ꯂꯩꯀꯥꯏꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯀꯥꯟꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯀꯤꯖꯕꯗꯒꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, ꯏꯃꯥ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯣ? ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯅꯥꯀꯟꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯉꯥꯛꯇ꯫ ꯏꯃꯥꯅꯁꯨ ꯐꯛꯂꯥꯡ ꯀꯦꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯀꯤꯔꯨꯅꯨ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ? ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ? ꯏꯆꯦꯅꯁꯨ ꯇꯞꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ ꯑꯉꯥꯡꯗꯣ ꯇꯨꯝꯕ ꯊꯦꯝꯃꯒ ꯇꯨꯝꯍꯜꯂꯨ꯫ ꯉꯁꯤꯗꯤ ꯃꯤꯁꯨ ꯂꯣꯏꯅ ꯃꯥꯟꯗꯣꯞꯇ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯀꯩꯅꯣꯝꯅꯤꯀꯣ ꯇꯧꯔꯤꯁꯤ, ꯕꯦꯔꯥꯅꯤ, ꯇꯨꯃꯤꯟꯅ ꯇꯨꯝꯃꯨ꯫ ꯑꯗꯣ ꯏꯃꯥ ꯂꯥꯇꯦꯜꯂ ꯀꯔꯤꯅꯣꯃꯗꯤ ꯆꯨꯈꯠꯂꯨ꯫ ꯏꯃꯥꯅꯁꯨ ꯀꯩꯒꯤ ꯂꯥꯇꯦꯟꯅꯣ? ꯃꯩ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯜꯂꯤꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯏꯆꯦꯅ ꯑꯃꯨꯛ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯃꯥ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯒꯁꯨ ꯃꯩ ꯑꯆꯪꯕ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ, ꯂꯥꯇꯦꯜ ꯑꯃ ꯊꯨꯅ ꯆꯨꯈꯠꯂꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ? ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯏꯅꯦꯅꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, ꯌꯥꯔꯦ ꯏꯕꯦꯝꯃ ꯉꯥꯡꯅꯔꯅꯨ꯫ ꯏꯅꯦ ꯆꯨꯈꯠꯄꯤꯔꯛꯑꯒꯦ, ꯇꯨꯝꯃ ꯅꯣꯏꯒꯤ ꯇꯨꯝꯒꯗꯕ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯉꯥꯛꯇ ꯇꯧꯔꯛꯏ꯫ ꯑꯍꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯎꯕ ꯃꯔꯛ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯏꯁꯤꯡꯗ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯕ꯫ ꯃꯗꯨꯗ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯗꯅ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯃꯥꯟꯗꯣꯞꯇ ꯂꯩꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯏꯕꯖꯥꯔꯣ? ꯏꯁꯤꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯣ? ꯏꯃꯥꯅꯁꯨ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯌꯦꯡꯉꯨꯁꯤꯔ ꯊꯣꯛꯑꯒ꯫ ꯑꯩꯅꯁꯨ ꯏꯃꯥ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯌꯦꯡꯊꯕꯗ ꯎꯒꯅꯤ꯫ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯅ ꯍꯧꯒꯠꯂꯒ ꯌꯦꯡꯒꯦ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯅ ꯑꯩꯕꯨ ꯈꯥꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ, ꯊꯣꯛꯑꯒ ꯌꯦꯡꯕ ꯌꯥꯗꯦ ꯅꯪꯕꯨ꯫ ꯑꯍꯤꯡꯅꯦ ꯍꯧꯖꯤꯛꯁꯦ, ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯀꯝꯗꯧꯅꯤ? ꯏꯃꯥꯅꯁꯨ, ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯕꯨ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯁꯨ ꯃꯥꯏꯕꯒꯤ ꯌꯨꯝꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯦꯕꯨ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯠꯇꯦ, ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯕꯖꯥꯔꯣ? ꯑꯩꯅꯁꯨ, ꯏꯃꯥ ꯃꯣꯏꯗꯤ ꯃꯥꯟꯗꯣꯞꯇ ꯂꯣꯏꯅ ꯍꯣꯡꯒꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅꯁꯨ, ꯏꯕꯨꯡꯉꯣ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯁ꯭ꯋꯥꯏꯗ꯫ ꯑꯩꯅꯁꯨ ꯀꯤꯅ ꯏꯃꯥꯗ ꯑꯃꯨꯛ, ꯏꯃꯥ ꯑꯩꯈꯣꯏꯇꯪ ꯁꯤꯗ ꯂꯩꯕꯁꯤ ꯇꯜꯂꯤ, ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ꯫ ꯏꯃꯥꯅꯁꯨ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤ꯫ ꯏꯃꯥ ꯍꯣꯏ ꯅꯅꯦ ꯍꯣꯏ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯗꯤ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯀꯤꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯦ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯏꯆꯦꯒ ꯑꯩꯒꯁꯨ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯆꯦꯁꯤ ꯃꯁꯥꯗꯣ ꯀꯌꯥ ꯉꯝꯗꯦ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ, ꯑꯗꯨꯗꯤ ꯅꯪ ꯁ꯭ꯀꯨꯜꯗꯣ ꯆꯠꯂꯨꯔꯅꯨ꯫ ꯏꯆꯦꯅꯁꯨ, ꯌꯥꯅꯤꯗ ꯏꯃꯥ, ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯊꯤꯟꯗꯣꯛꯄꯤꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯁ꯭ꯀꯨꯜ ꯌꯧꯔꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯏꯆꯦꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥꯁꯤꯡꯅ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯏꯆꯦ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯏꯆꯦꯁꯦ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯂꯩ꯫ ꯑꯩꯁꯨ ꯄꯥꯈꯠꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯏꯆꯦꯁꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯝꯗꯦ꯫ ꯑꯣꯖꯥꯁꯤꯡꯅꯁꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ꯫ ꯑꯗꯣ ꯁꯅꯥꯇꯣꯝꯕ, ꯅꯣꯏ ꯏꯆꯦꯁꯤꯕꯨ ꯍꯥꯟꯅꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯣ? ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯦꯡꯅꯗꯦ ꯑꯣꯖꯥ, ꯉꯁꯤꯗ ꯑꯍꯥꯟꯕꯅꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯣꯖꯥꯁꯤꯡꯅꯁꯨ, ꯃꯥꯒꯤꯁꯦ ꯂꯥꯏ ꯇꯣꯡꯕ ꯃꯥꯜꯂꯤ, ꯁꯤꯕꯨ ꯅꯣꯏꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯣ? ꯑꯩꯅꯁꯨ, ꯍꯣꯏ ꯑꯣꯖꯥ, ꯃꯃꯥꯡꯗꯗꯤ ꯅꯣꯡꯃꯇ ꯇꯧꯗꯦ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯏꯃꯥꯒ ꯏꯅꯦꯒꯁꯨ ꯏꯆꯦꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯟꯗꯣꯞ ꯑꯗꯨꯐꯥꯎ ꯄꯨꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯦꯁꯤ ꯃꯆꯤꯟꯗ ꯀꯩꯅꯣ ꯈꯪꯗꯕ ꯃꯔꯨꯡ ꯁꯣꯟꯗꯅ ꯀꯟꯅ ꯋꯥ ꯉꯥꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯁꯤꯗꯤ ꯏꯁꯣꯔ ꯇꯣꯡꯕ ꯃꯥꯜꯂꯤ, ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧ ꯍꯥꯏꯔꯛꯏ꯫
ꯁꯤ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯂꯩ, ꯃꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯃꯈꯨꯠꯇ ꯀꯟꯅ ꯇꯥꯁꯤꯜꯂꯒ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯏꯆꯦꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯉꯛꯅ ꯌꯦꯡꯅꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯉꯛꯅ ꯏꯆꯦꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯒꯤ ꯃꯁꯥꯁꯦ ꯗꯦꯕꯤ ꯏꯃꯥꯅ ꯁꯥꯗꯣꯡꯅꯤ, ꯑꯗꯨꯅꯅꯤ ꯇꯧꯔꯤꯕꯁꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯐꯥꯊꯕꯤꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯏꯆꯦꯕꯨ ꯇꯥꯏꯔꯦꯟ ꯇꯧꯔꯒ ꯂꯥꯏ ꯁꯣꯟꯗꯨꯅ ꯃꯁꯥꯗꯨ ꯅꯥꯟꯊꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯏꯆꯦꯒꯤ ꯃꯁꯥꯁꯦ ꯈꯔꯗꯤ ꯐꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, ꯅꯣꯏꯕꯨ ꯑꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯣꯏꯔꯣ? ꯁꯤꯗ ꯄꯨꯊꯔꯛꯀꯦꯒ ꯄꯨꯔꯛꯑꯣꯗꯅ꯫ ꯏꯃꯥꯅꯁꯨ ꯌꯥꯅꯤꯗ, ꯏꯁꯤꯡꯁꯨ ꯈꯔ ꯍꯟꯊꯔꯛꯑꯕꯅꯤ, ꯌꯥꯅꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯑꯥꯗ ꯌꯥꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯅꯁꯨ, ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯆꯠꯂꯣ ꯆꯠꯂꯣ ꯌꯨꯝꯗ ꯄꯨꯔꯒ ꯄꯣꯊꯥꯍꯜꯂꯨꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯄꯨꯊꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯏꯆꯦꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯏꯆꯦꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯩꯗꯤ ꯉꯁꯥꯏ ꯏꯆꯦꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯗꯨꯅ ꯏꯁꯥꯁꯤ ꯃꯆꯤ ꯑꯃꯗ ꯇꯥꯁꯟꯗꯨꯅ ꯂꯩ, ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎ ꯀꯤꯖꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯨꯆꯣꯗꯅ꯫ ꯑꯩꯅꯁꯨ ꯏꯃꯥ ꯑꯩ ꯀꯤꯖꯩ, ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯗꯤ꯫ ꯏꯃꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯏꯁꯣꯔ ꯆꯪꯕꯒꯤꯅꯤ ꯉꯁꯥꯏꯒꯤꯗꯨꯗꯤ꯫ ꯑꯩꯅꯁꯨ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯜꯂꯤ, ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ, ꯑꯩ ꯊꯟꯗ ꯆꯪꯕꯗꯣ ꯌꯥꯝꯅ ꯀꯤꯖꯩ꯫ ꯃꯗꯨꯗ ꯏꯅꯦꯅꯁꯨ ꯐꯔꯦ ꯐꯔꯦ ꯏꯅꯦ ꯂꯩꯕꯤꯔꯨꯔꯒꯦ, ꯑꯩ ꯊꯕꯛ ꯂꯣꯏꯔꯦ, ꯅꯣꯏ ꯆꯥꯛꯇꯨ ꯂꯣꯏꯁꯜꯂꯨ꯫ ꯑꯁꯨꯝꯅ ꯆꯥꯛ ꯈꯔ ꯄꯤꯖꯊꯣꯛꯑꯒ ꯏꯆꯦꯗꯣ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯦꯒꯤ ꯉꯁꯥꯏ ꯑꯣꯏꯔꯛꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯇꯨꯝꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯊꯥꯔꯛꯄꯒꯨꯝ ꯃꯈꯣꯟꯗꯣ ꯍꯧꯅ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯀꯞ ꯑꯃꯨꯛ ꯂꯣꯏꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯗꯨꯅ ꯍꯧꯒꯠꯂꯒ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯣ ꯌꯥꯝꯅ ꯀꯤꯔꯦ꯫ ꯏꯃꯥꯅꯁꯨ, ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ, ꯍꯨꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯊꯦꯡꯉꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯏꯆꯦꯅ ꯈꯥꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯊꯣꯛꯈꯤꯅꯨ, ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛꯀꯁꯨ ꯆꯠꯄꯗꯨ ꯂꯦꯞꯂꯗꯨꯅ ꯏꯆꯦꯗ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯪꯉꯤ, ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯀꯩꯅꯣ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦꯅꯁꯨ ꯌꯦꯡꯉꯨꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧ꯫ ꯑꯗꯣ ꯏꯃꯥ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ, ꯃꯤꯅꯒ ꯑꯩꯕꯨ ꯁꯦꯝꯖꯤꯜꯂꯕꯖꯥꯔꯣ? ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ, ꯀꯅꯥꯅ ꯅꯪꯕꯨ ꯁꯦꯝꯖꯤꯟꯗꯣꯏꯅꯣ? ꯅꯪ ꯁꯤꯃ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯍꯦꯛ ꯉꯥꯡꯉꯗꯅ꯫ ꯏꯅꯦꯗꯨꯅꯁꯨ, ꯏꯕꯦꯝꯃ ꯄꯣꯊꯥꯔꯣ, ꯊꯦꯡꯉꯦ, ꯄꯨꯡꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅꯕ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯍꯨꯝ ꯁꯌꯥ ꯀꯌꯥꯅꯣꯃ ꯄꯤꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯆꯦꯁꯦ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ, ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯆꯦꯅꯁꯨ, ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯂꯩꯕ ꯃꯥꯜꯂꯤ, ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯑꯗꯨꯝ ꯇꯧꯏ꯫ ꯏꯃꯥꯅꯁꯨ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯁꯤꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯏꯆꯦꯅꯁꯨ, ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥ, ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯆꯦꯁꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯕꯖꯥꯔ ꯈꯜꯂꯛꯑꯝꯃꯤ꯫ ꯏꯅꯦꯅꯁꯨ ꯏꯃꯥꯗ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ, ꯑꯉꯥꯡꯁꯦ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒ ꯂꯩꯔꯦ, ꯍꯌꯦꯡꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯔꯨꯁꯤ꯫ ꯏꯃꯥꯅꯁꯨ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯐꯒꯗ꯭ꯔꯅꯦ? ꯑꯩꯗꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯥꯜꯂꯤ꯫ ꯏꯅꯦꯅꯁꯨ, ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯉꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯋꯥꯅ ꯇꯨꯝꯅꯔꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯏꯆꯦꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯔꯛꯏ꯫ ꯍꯤꯗꯥꯛꯇꯨ ꯄꯤꯖꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯁꯥꯗꯨ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯏꯁꯤꯡ ꯆꯥꯎꯔꯝꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯌꯨꯝ ꯌꯨꯝꯗ ꯍꯟꯖꯟꯅꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯄꯟ ꯃꯈꯣꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯏꯃꯥꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯃꯥꯅꯁꯨ ꯀꯩꯅꯣꯅꯤ ꯈꯟꯗꯅ ꯆꯪꯁꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯛꯑꯝꯗꯦ꯫ ꯏꯃꯥꯁꯨ ꯋꯥꯈꯜꯗ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯃꯤꯗꯨꯅ ꯀꯔꯤꯅꯣ? ꯏꯁꯥꯅ ꯍꯥꯏꯕꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯥ? ꯁꯤ ꯈꯜꯂꯗꯨꯅ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯏꯃꯥꯅꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯊꯪꯅꯕ ꯃꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ, ꯇꯥꯗ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ, ꯆꯪꯕꯤꯔꯛꯎ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯅꯣꯛꯇꯨꯅ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯔ ꯐꯔꯕꯣ? ꯃꯗꯨ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯃꯁꯥꯁꯤ ꯅꯥꯔꯤꯌꯦ ꯑꯣꯖꯥ, ꯍꯣꯁꯄꯤꯇꯥꯜꯗ ꯅꯍꯥꯟꯁꯨ ꯄꯨꯈꯠꯂꯨꯏ, ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯔꯛꯏ꯫ ꯃꯥꯏꯕꯗꯨꯅꯁꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ,
ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯍꯪꯕ ꯂꯥꯛꯏꯕꯅꯤ ꯁꯦꯁꯦ ꯑꯩ ꯌꯦꯡꯊꯣꯛꯄꯤꯔꯝꯃꯒꯦ ꯈꯔ ꯐꯅꯕ ꯏꯃꯥꯅꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯏꯆꯦꯒꯤ ꯀꯥꯗ ꯄꯨꯁꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯏꯆꯦꯁꯨ ꯃꯥꯏꯕꯗꯨ ꯍꯦꯛ ꯎꯕꯗ ꯑꯃꯨꯛ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯡꯂꯛꯏ ꯃꯥꯏꯕꯗꯨ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯀꯟꯅꯁꯨ ꯂꯥꯎꯔꯝꯃꯤ ꯏꯃꯥꯅꯁꯨ ꯏꯆꯦꯕꯨ ꯊꯦꯝꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯅꯦ ꯅꯪꯒꯤ ꯅꯁꯥꯗꯨ ꯌꯦꯡꯊꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯆꯦꯁꯨ ꯃꯆꯤꯟꯗ ꯏꯃꯥ ꯃꯥꯕꯨ ꯆꯪꯍꯜꯂꯛꯀꯅꯨ ꯃꯥꯅꯅꯤ ꯇꯧꯔꯤꯁꯤ ꯃꯥꯕꯨ ꯆꯪꯍꯜꯂꯛꯀꯅꯨ ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯏꯅꯦꯅꯁꯨ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯏꯅꯝꯃ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯔꯒꯨꯝꯁꯤ ꯏꯃꯥꯅꯁꯨ ꯑꯁ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯤ ꯇꯥꯗꯁꯤꯅ ꯌꯦꯡꯕꯤꯒꯦ ꯂꯥꯛꯏꯁꯤ ꯐꯠꯇ꯭ꯔꯣ ꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯅꯝꯗꯅ ꯏꯆꯦꯕꯨ ꯌꯦꯡꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯃꯒ ꯃꯥꯏꯕꯗꯨꯅ ꯑꯩ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯒꯦ ꯁꯤꯁꯦ ꯃꯁꯥꯗ ꯅꯥꯟꯊꯕꯤꯌꯨ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯤ ꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯌꯦꯔꯨꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯏꯃꯥꯗ ꯄꯤꯔꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯏꯆꯦꯒꯤ ꯃꯁꯥꯗ ꯅꯥꯟꯊꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯆꯦꯗꯤ ꯐꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯃꯛꯇꯦ ꯏꯅꯦꯅꯁꯨ ꯁꯥꯎꯅ ꯏꯃꯥꯗ ꯉꯥꯡꯉꯤ ꯊꯪꯅꯕ ꯃꯥꯏꯕꯁꯦ ꯐꯠꯇꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯕꯅꯤ ꯃꯥꯅ ꯁꯦꯝꯖꯜꯂꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯗꯦ ꯑꯉꯥꯡꯁꯤ ꯅꯪ ꯑꯗꯨꯒꯤ ꯃꯥꯏꯕꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯇ꯭ꯔꯕꯣ ꯍꯥꯟꯅꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯇꯥꯔꯤꯕോ ꯏꯃꯥꯅꯁꯨ ꯏꯅꯦꯅ ꯉꯥꯡꯉꯛꯄꯗꯨꯗ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯃꯤꯅ ꯂꯣꯏꯅ ꯐꯩ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯈꯪꯗꯗꯅ ꯁꯨꯝ ꯌꯦꯡꯍꯜꯂꯨꯔꯦ ꯍꯌꯦꯡ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯌꯨꯝꯁꯤꯗ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯁꯍꯨꯝꯁꯦ ꯀꯌꯥꯅꯣꯃ ꯄꯤꯔꯛꯑꯝꯃꯤ ꯋꯥꯄꯜ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯏꯃꯥꯕꯨ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯏꯃꯥꯅꯁꯨ ꯏꯅꯦꯗ ꯁꯨꯝꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯋꯥꯄꯜ ꯑꯁꯤꯗ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯏꯁꯤ ꯏꯅꯦꯅꯁꯨ ꯈꯪꯗꯦꯗ ꯌꯨꯝ ꯑꯁꯤꯗ ꯄꯣꯠꯁꯦꯝ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯗꯣꯂꯥꯟ ꯃꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯠꯈꯤꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯝꯃꯤ ꯑꯗꯨꯝꯅ ꯇꯥꯕꯗꯨꯗ ꯏꯃꯥꯅꯁꯨ ꯀꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯀꯥꯔꯤꯗꯣ ꯑꯩꯈꯣꯏ ꯊꯣꯔꯛꯑꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯆꯦꯅ ꯇꯞꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟꯒꯨꯝꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕ ꯑꯃ ꯊꯨꯅ ꯀꯧꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯑꯋꯥꯕ ꯇꯥꯔꯅꯤ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯏꯃꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯃꯗ ꯃꯥꯏꯕ ꯑꯃꯇ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯃꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯃꯥꯏꯕꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯃꯨꯡꯁꯤꯗꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯦꯗꯅ ꯁꯤ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯌꯦꯡꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯉꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔ ꯐꯥꯎꯕ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯀꯝꯗꯧꯅꯤ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯏꯁꯣꯔ ꯑꯃ ꯁꯥꯗꯣꯡꯂꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃꯅ ꯃꯥꯁꯤ ꯅꯝꯁꯟꯗꯨꯅ ꯊꯝꯂꯤ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗꯁꯨ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯏꯆꯦꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯏꯃꯥꯗ ꯑꯣꯟꯁꯟꯗꯨꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯐꯠꯇꯕ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯂꯧꯊꯣꯛꯑꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯗꯤ ꯁꯥꯕꯤꯌꯨ ꯃꯁꯥꯗ ꯏꯁꯣꯔ ꯁꯥꯗꯣꯡꯂꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯥꯡ ꯑꯁꯤꯡꯁꯨ ꯈꯔ ꯈꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯏꯆꯦꯒꯤ ꯃꯁꯥꯗꯨ ꯌꯦꯡꯊꯣꯛꯄꯤꯕꯗꯒꯤ ꯏꯆꯦꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯏꯆꯦꯒꯤꯅꯦ ꯍꯥꯏꯗꯅ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯁꯥꯕꯤꯔꯛꯑꯝꯃꯤ ꯃꯤꯅꯁꯨ ꯏꯆꯦꯕꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯏ ꯍꯧꯖꯤꯛꯇꯤ ꯏꯆꯦꯁꯨ ꯃꯥꯏꯕꯤ ꯑꯣꯏꯗꯨꯅ ꯂꯩ ꯂꯥꯏ ꯍꯔꯥꯎꯕꯗ ꯍꯦꯛ ꯍꯦꯛ ꯃꯥꯏꯕꯤ ꯑꯣꯏꯗꯨꯅ ꯊꯧ ꯄꯨꯏ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ